tabri Sibutaram Uchari, Nasimari Bapauta, Asian Development Bank is Santang Makada Tawadagi Kasung Kulan, Tubulagi Bisnupur Lambi, Simranaba, Chief Minister Na Yaripok May Kitel flag of Tokre. IRB Nupi person, Chamanga Humfudipan training Loide, Kunagi Mayuta Labasing Mayuk Nabada Nupi security persons in a John Mating Oidi Haina, Deputy Chief Minister Nafundo Gray, Amadi, Danamanzuri Community College Education Minister M. Okedranasi, Hangdo Gray. Mapunga Pau Pizari. Asian Development Bank is Santang Makada Lupa Kroka Changna Hano in a Tawaldagi Kasum Kulen Amasung Tupulagi Bisupur Dabalambi, Semba Honaba, Yaripok May Kitel the Chief Minister Okram Ibovina flag of Tokre. Chief Minister Kasum Kulen Kongchat Asida Works Minister Dr. K. Ratan Kumar, Parliamentary Secretary Victor Kaising, Cycle Kendragi MLA Yamtong Hauke, PWD Additional Chief Engineer Amadi Ate Official Kasu Doinake, Chief Minister Kasum Kulen K. SGO BDO Officer Suhando K. Lambiani State Government Joina sent from Asi Grano in a Fambani Luina Numid, the Singamaga. Marfudra Mangagi Manungda, Luisanaba Panam Tamli, Mapalgi Company, Drapel AB, CI na Tawak Shubani, Chief Minister Gi Kongchat Asida Kunjasina, Harautam, Opagaluina, Jagoise Kasu Utke, Chief Minister na Kasungi Miamna, Matamkiagi Mamanda Gita, Dunalapa, Apabalambi Tong, Asidagi Mangfauna Bahore, Lambiasi International Gitak Oigani, English Senitara Taruki, December 5, the Luisanaba Panam Tamriva, Asida Miamna upon Ayat Piviganu, Lugis Policy da Border Gate Kasung Kulenda, Hanaba Miam Apambadu, Center da Haigani, Masiasi, Moredagi, Mandale, Bus Service, Honaba Yanachi in a Bagi Damak, officials in Circle. Chief Minister na Kasung Kulengi Community Hall, Guest House Sananaba, Afabatangaba Ising Amadi, May Chang Nine of Fanganaba, Honagani Habagi Tazabasu, PK. Bharat Sarkar ki look its policy Sigamari Yana, Same with the Galambi Yamna Fadana. Koi Sidi Haiman Matui Hagadra International Standard Yamna Fadana Same Gadava all weather law Nuju Tadasu Aduga Income Tadasu dry season the Su what rainy season the Su Karim the all weather law point at Same Gadava Yamna Fadana Same Gadava Lambini Karahan and Nakabana Karahan and Sapapa Kara remote area than facility what I have said. Koi New Bagi, Satka, Tona Tiano, Koi Ujiki, Sarkar, Sirisu, Koi Chap Manana, Atapa, Anapa, Single Labor, Tampapa Labor, equal opportunities, Koi Pinanaba, Haida, Koi, Yam, Kana Germany. Anti-social elements in Tenabada Nupi security signal Chow Mating Oiri Hana Deputy Chief Minister Gakangam Nangasi Pangaida, Pangtopa Police Training Luisan Bagi Thoramda, Fondo Craig. Hiramasi Matanda Pautam Ama. Manipura Ahanboina Nupi IRB personnel Chamanga Maripunipan training Pibadu Loisinduna Nasi Pangai de Leba Manipur Police Training College the Pangtopa Thoramaduda Manipur Police ki DGP Muhammad Said Ahmad Amadi College Sigi Director P Dongal Susharuga Kiluena PACD Minister I Hemochandra MLA Singh Chief Secretary PC Lungkunga Amadi Atai Maruiba Officer Singh Su Yauki 9 IRB gi training Fanglaba Nupi IRB Singh Aduna Achan Mirai Naidana Miyamgi Seva Mapung Fana Tawgani Haiduna Wasak Lowbagaloina Company A Dagi F Khaidukna Mas Paski Thorum Supangtoki Tongan Banupi ARB Tarukta Best PT Best Drill Best Weapon Best Allied Subject Best Musketry Amadi Best Discipline Loinana Best Overall Gimana Su Home Minister Su Oriba Deputy Chief Minister Gaikangamna Kusinaki College Sigi Director P Dongelna Training Asi Chogli Singani Shukna Tarahumdagi Me Kunipanda Hogduna Chahiyama Mapung Fana Training Pibini Haki Puna Nupi Satuk Tramatui Kanbagi Manungda Final Loina Nupi Personnel Chamanga Humpunipan Training Piki Training Asida Nomai Kapa Outdoor, Indoor Amadi Allied Subjects Singi Test Pangtoki, Pangai de Labor Training Center Asi, College Githakta Upgrade, Taurabani Habwapam Suthamki. Home Minister Gakangamna, Training Loyable Singna Campfire Taunanaba, Lupalak Amasu, Mateng Piki. College Asigi, Ladiba Infrastructure Asida Mafungfana, Training Pibagidamaka Tagat Pasu Pangtoki. Wasapada Yauki Bawapam Sing Haying, Duty Taurabamatanda, Candidate Singna, Madungakna, Chatpa Amadi Miyamgi Seba Mafungfana Taunanaba Wapam Sufangdoki. Manipur Ginupi Sing Hiram Kuding the Chowna, Daita Loduna Lakli, Atay Lamgi Nupi Sing the Yangnabada Manipuri, Nupi Singa, Todo Pomagule, Hina Susintaki, Nupi Amadi Angang Sing the Satava Crime Singi, Mayokta Nupi IRB Sing, Asina Tengnabada, Shauna Mating Oigin Habo from Sugakangam Tamki. Social media
से अतिकुमर की इंद्रवा अतिकुमर खाएं से मसी थोड़ा तो पुरुनी हाल लोकल लोना लेकिन एंटी सोशल एलिमेंट्स लॉ ऑर्डर स्टेबिलिटी का एंटी नेशनल और एंटी स्टेट और एंटी सोशल एलिमेंट्स प्रेजेंस है अगर नबी वलिया का वलिया बड़ा से बड़ा Passing out ceremony lower betungda ngasigi mafam adu thadokna amadi oja sing kainaragani khanbada makul thokna kappa IRB nupi personnel kaya yauki training manungda hawa nungai kaya thenglaki macha lairaba singna macha unarabadi puning sontarakani khanbadagi unaba yaugde hainasu ISTV news da candidate kharana phongdonarki angang si unaroga da igwanda wakhansi science tawe adu unadana ba aina so dum take care lawre sa damak training da maktai spy bidu oige re khalaga changurabani na isa khara lakhok patare na aina dum khalle adu du isa re dum chahi sima laknaraga thame isa hango amda thataru surapka ka dai jira join tawla lakha overall award phanglabi dongailu inkana mana si phanglakpa amadi awanoi kaya gi matang da su wafam phongdoki awaba yam su thenai ka sa nungai ba matam su yam le adu awaba su le amarom da haire de adu nungai da ISTV pawda mathel ranjanamdi nawaiba Philips pangai Ministry of Human Resource and Development ki makhada India gi oina Community College chani lingkhatpagi manungda Manipur gi college ani yaurokibagi matung ina ngarang Churachampur College da Community College hangdokraba matungda ngasi DM College of Science ki campus da Danamanjuri Community College Education Minister Morantham Okedro na hangdokre UGC ki funding makhada Ministry of Human Resource and Development na pilot project ama oina paikhatpa Community College hangdokpagi thorum aduda Education Minister M Okendro Higher and Technical Education ki Commissioner P Wi-Fi amasung DM College ki tongan ba department ki principal amasung oja yauna mahiru kya na sarya ki tharumga mari lenana P Wi-Fi na higher education asi quality amasung matamga chanaba mong da mahiru singbu matik chaba education pi ba tangai phade thoidok handolaba mahiru sing khakki khanbagi mahuta sotha horiba mahiru singbu yokhanaba honaba changi college amadi department ani gi marakta afaba mari lehanana bohona si haike chief guest wakiba minister Okendro na higher education gi damakta mapal gi lamda chatpa amasung thabak phangdabagi awaba asi hantahanba haibasi sarkar gi pandamni community college asina mairising education piba khatanatana vocational education phanganduna thabak pihananabagi khongthangni haike Leriba tawjariba local da leriba mayam na tawu matam da su chai khoi na badu da makoi da pan da bido mayam do sidi tabla khoi gyan pamina kina shanti lego manipur ma ha de khoi amnak na lere yam thapre la kada we jahi krasta dekho da hajabali since enclosure mayam na ta sale ba so the lots of community hall mayam jari face for na kandagi kundon bigi chodagi changjare pani commerce ki mani में सारी वो hall से तत्व से तुम हाई जाए तो ममान से कोई है और पता बस यामन रेखा लो थोक से तो और कई सिंगलागा सिद्धि लो संगे तो कोई बिल लोगे बात मुझे चलने के तो कोई बिल भी लगा तो जब पे छाप आना वो होल छाप के तुम चंचन बच्चे से बड़े पहुंचते जब मैं ठीक Manipur da ahan boina Oriental College asi Autonomous College obida UGC na yaba piragli masigi matang da ngasi college asi da pawgi mi phama ma pangthokre pawgi mi phama da college asi gi principal Dr. TS Biren IQAC gi coordinator L Gopesor Oriental College alumni gi oja singyaw na marile na basina sarya ki IQAC gi coordinator Gopesor na UGC gi mihud manga state ki mihud ama amasung Manipur University gi mihud ama yaw na miyoi tare na sabat team amana English ni tarahumdagi July gi tang kumapan amasung kuntrada college asi dalatuna autonomous obe yabra habagi matang ni yangsin ki makoina college asi autonomous obe yagadra haina pi ki report amagi batung ina UGC na college asi autonomous college obe yare haina khangalakibani college asi ki principal Birena autonomous college ama oirabani na masida modern technology gi teaching method pigadaba college na syllabus semba exam conduct tawba question design tawba yauna college na masamatom ta tawzaragani state asi gi oinadi Oriental College na ahanbani awang nopok lamdam gi oinadi ahum subani haiki mahana makha taraduna masina mahirisingda tongan ba education gi awon ba mapiba ngamgani India gi oina national policy ama oina thoido hendokpa education pinabagi honabagi khongthang amani college asida ahenba infrastructure teaching method hengat hanana ba honabaga loinana vocational subject hapkanna ba honagari haiki कोई छबुन तेरा सिटी
society is in a Lions Club of Imphal Airport na jai khudingi pangthapabong wasisu Tulihal Airport Complex da leriba 13th suba Bihar Regiment ki camp da blood donation camp ama pangthokre 13th suba Bihar Regiment 8 suba sector amasung Lions Club of Imphal Airport na Jennings Blood Bank khusamnaduna pangthokriba blood donation camp aduda regiment adugi jawan chamarom RDO College of Nursing gi mahirui tara amadi Lions Club of Imphal Airport ki member tara romna punna unit chamagu kunrom pk ke maduku mari lenana Lions Club of Imphal Airport ki President Thauram Navachandra laliba tang tara mari asi World Blood Donation Day gi mangoina na blood donation camp asi pangtokani hongdoki international ki calendar year da world ki blood donation day haise hayeng se thang taitra mari sigi mamang da tha simanung da blood si barabar donate tawba haidana ngam ba club sina mai ngam ba sakti putoga anywhere and country chaniga nipan laibasing Lions Club ki club laibasing sigi manungda country sani nipal laibasing manungda masi pagthu o haidar madugi kenoma adum laibanani RIMS की Assistant Nursing Superintendent की promotion da arama thong chathare haina RIMS Nurses Association na garandagi thabal lepagi khongjang changsilakiba asida RIMS की Director na nurse manga thabatugi suspend tawbiri hairi oripot pangthopa pawin befom amada association की secretary KS Mina na seniority list da serial number 43 da leiba amabu nursing sector sister da promotion piraba matong abuhana Assistant Nursing Superintendent da promotion pirakhiba review tawbina ba haizarabasu join tawnaba order ama thoropadagi nursing na thabal lepagi khongjang asi changsinbani marabasida nurse mangabu suspend order tholapa asi yaningde hojik nurse loinabak suspend tawbiu haina director da cherol pisinkre assistant nursing superintendent hapagi order review tawdriba fawo thabal lepagi khongjang changsinkhigani haiki RIMS की डायरेक्टर न खंगना ममांगी अरान बबु लोसिलगा हाइबा KSS बिनो कुमारी बो अमुकसु असिस्टेंट नर्सिंग सुपरिटेंडेंट की प्रमोशन पिरखी 18 फेब्रुआरी दा थोकिबा प्रमोशन ऑर्डर असिबु रिव्यू तौनबा हन्ना न हाइजरबसु मखोइबु जॉइन तौनबगी ऑर्डर थोरकी लोइना जॉइनिंग रिपोर्ट पिसलकपा मतमदा असिगी सिसवाग स्ट्राइक असि चंचलखिबनी स्ट्राइक चंचलिंगै मरक्सिदा अनाबसिंगना थेंगनारिबा अवाबसिंग असि असुकी मतिक नुंगाइजते अदुबु डायरेक्टर ना ताइसिनबगी महुता मियोय मंगाबु सस्पेंशन ऑर्डर थोरकी सस्पेंशन ऑर्डर थोरा इबसिगी मनुंगदा अहुम अमदी होजिक आर्मलिप ता लैबनी अदुगा अनि अमना होजिक मसागी ऑन ड्यूटी दा लैबनी अदु ओरगसु खोंजंगसी अखोइदी मोइना सस्पेंड थों छोरोगसु अखोइना तालिबा डिमांड सि फंगद्रिबा बो लेपतना संजनगिनी सोमो अवालकाय दलेबा यम तरु यावना खुगी लम लौसिलगा इम्फाल डिस्ट्रिक्ट के FCI गोडाउन साननबा थौरांग तोरपगी मायोता मियामना सोमुंगियाता वाकमिफम चथखरे FCI गोडाउन साबे यारोय दना यम थुदेलगा गोडाउन साननबगी फिदेप हंदो हाबिना चिंबा प्ले कार्ड सिंग वाकमिफम अदुदा सिजिनके सोमुंग विलेज अथॉरिटी की सेक्रेटरी मोरांगथेम श्याम किशोरना नेशनल हाईवे चामगे यांखै चाउथोरपा इरिल तुरेलना लेराई चासनलपा अमसुंग तोंगान तोंगानबा ऑफिस की लम पिथोखिबदगी सोमुंगदा खुंडाफम मफम लेरक्त्रे लेफम लेसिलक्तबगी अवाबा मायोनरिङै चेरक्ता नौना लम लौसिंगनि हाबिसि मियाम याबा ngamloi अनौब लम लौसिंबगी बहुता मथौ निंथिना तौद्रबा ऑफिसिंग लमदा ओइना साबियु हाइखि sia godown sabada ko thimba lejade toy ko masma no bulam kakpadi somung as government committee mai kai dagi asigi made koi pungsi gi ne yabang amjararoi makoina an namfu da thabak tawgani haiba targa su ekoi mari leinaba NGO sing khangai sing tana jaraga ai koi kari khongthang lokhatpa yabage haiba do koi lokhananaba sel saje संजन थोंगे अनोबा डाइवर्सन ब्रिज अमा साननबगी मतंगदा साफमगे चेनबा लाकले महाबली मंदिर के मनिंग थंगबदा लेबा उमंग ताइनबा वल थुगाइदुना उया थपगा लोइना जेसीबी सिजिनदुना लदा कोथोपा हरोपदगी नियम हरोतुना थिंख्रे अतोपा मफमदा हरोतुना साजबदी अकम खोंजन चंसिलकनी हाइना वार्ड नंबर 13 के काउंसिलर वाइरती कांतना फोंदोक्रे महाबली सेवा समिति की मिहु सिंग्या वा पाउगी मिफम अमदा महान मखा तारदुना सरकार की खोंथांग असी वाखल खंथबा वाता बिय खरगी वाखलोंदा थबक असी तौखिबा माली मसिना चही क्यादगी उमंग असिदा सेरांगदुना लेबा साकया मरुइना मसिंग हंथरपगी वानरिबा योंग सिंग फाउबा मुतखिबा याय लोइना रिजर्वर अमसुंग खोगी मंग असी मनावता
Mathakta matau karamna sagadoribaro miyamna pambadi sanjan thongi manak nakna diversion thong sabiyu haibani thumbu thong manaktagi meter khara khattamak chatholaga thong saba haibasi artha yaude hirama sida chief minister na miyeng changbidana atopa mafam amata sabiyu haiki Honorable CM na nangkai uthadana nangkai uthasi nipung khudi bakda message pi base sigi kana base karino haibe sai hangni kaino de asuk sauba jungle lama laitraba yong sing leiba yong su masing handara kana hojik environment da soklaiba matang asida hojik sigi mafam sida ahoigi sanjeng thongi direct thong ama sani na lakpi base honorable CM amukka zona ipuning jingsinjari Brazil da hoji chathariba FIFA World Cup ke matching ISTV network na Sony 6 ta sandok chariba si pau sandoliba ISTV 1 ge channel asimakada so namidang pung 13 dagi hauna yengba phongbigani loinana India gi matamda ahing athengmada sanakiba matching ISTV gi sangai channel da mathangi numiki namidang wairam pung 3 ta mapung pana amuhana recording sandok chagani Kekrupata Kasuva Seva Ashram Khoman John 3 gi mahiri sina akoibagi fibam sengkre ashram gi secretary dingobam methapatina namlamasigi katokraba athawu singa lokiba thawdang adu masigi nahasinda khangan batangai fadi haina phundokhi Lupa Lag Yankai Changna Sagadaba Sagoban Tangzam Lairak Multipurpose Community Hall Gidamam MLA RK Imona Urep Uyung Tamkre Masi Sagoban Tangzam Lairak Tapang Tapa Urep Uyung Tambagi Tharamada Tongan Ba Miyukia Susuriake Tharonga Mari Lenana MLA RK Imona Fundo Kibata Multipurpose Community Hall Asida School Amadi Club Yauri Makhadana Conference Hall Oigadabani Sanfamasi MDS na Lupa Lag Taranipan Hena Putokani Aduga Mahaki Local MLA Area Development Fund Tagi Awat Pasingatu Hakodabani Housing Sanfam Singasi Sanction Tore Haba Wafam Napi Puning Tawatre Kumbi Kaitel the Pangtopa Thoramda Kumbi Municipal Council Chairperson Waranthan Bineshwar ISFK L Lenin Susur Yaki Apunda Manipur Matam Ise Kanglop Amik Nasinduna Narambagi Sitharapiva Ahanba Manipuri Matam Ise Festival Palace Compound Level Amian Basang Dalo Sinkre Usimagi Thoramda Manipur Olympic Association Gi President Bijoy Koizam Amik Bisnupur District Gi President Salam Tomba Amasung Amiki Working President Dr. Hamom Navichandra Susur Yaki Thoramasida Sanaraba Manipuri Matam Ise Bu Yokapara Achobu Thodang Nokiba Mui Tareta Kudo Potidune Kai Khumabu Utki Mui Singadudi N Nongthon Y Rajan N Munal H Chauba N Budhi S Kilong Amadi W Samsoni Bijoy Koizamna Ise Haibasida Laire Ina Khunba Leite Sinfam Sida Leiribasina Magun Leiba Artist Ama Oinaba Honabiu Lamdamasida Mamangai da Sizinaramba Instruments Sing Manghanba Chumroi Haiki Isai sakpa singiri makoida Papani Festival asi Hawaliba Artist Singi Damani Haiki Music Kanglop Taranipana Masamasari Performance Putki Ngarang June 12 Imphal District Commando na Fare Hariba Sorin Samam Ongvi Josla J Nifugadipan Mapurabagi Ming S Angau Leifam na Kaisamthong Tob Lairak Amati Gurumayong Ongvi Suzata J Kuntraga Manga Mapurabagi Ming Jiteswar Sarma Leifam Nagamapa Sanjubung Lairak Hariba Miu Ani Asi RPF Amadi Masiki Lami Sanglo PLA ga Karikumba Hiram Amata Damari Lena de Hari Loinana RPF Amadi PLA da Second Lieutenant Gi Thakta Jiteswar Koba Miu Amata Leite Masi Manipur Police ki Hanadagi Hauna Haijinbagi Hainabi Richard Adu Uthora Pani Haibisi Mayak Sengna Takle Haina RPF ki Department of Publicity Chief Banking Gi Cherol Amana Singdorakli
Hindi film ki matau tamdana lamdam asida film putopana miyamna pamna yengnarabasu mapalamgi music nadi nongna birakani haina Jen Dance Academy gi director oiramba Kumantem Prakasna Manipur Digital Film Selaimagi yafa thoni thoram da haikre film asi ISTV Network ki president Khamba Salamna mahaki lekitaba apokwa Salam Do Singmaite amasung Salam Chaubi leimagi mafamda Salam Arts Creation Production gi banner makada HD format ta film asi putokadabani Salam Rabi Maite na putopa KB Dasna Lamjing Lamtakwa film asigi yafa thoni tharumga mari leinana Avimpa gi president Chan Islamna producer singna artist singi thabak chinba amasung thawoidaba matau saururaga mangjaba leibana chectionba fai haiki Screen playwright Laimem Dhana Chandrana afaba film puthonaba mayam kok chungsinaraga mateng pangwa changi haiki Kumantem Prakasna lamdam asigi natki phajaba sing film da yahun gadabani haiki Imphal West Commando na Pripaki Paunam Suresh Koba More Ward number 4 dagi Mio Ema Kanchipur Meitei Lamkhai dagi Chatkiba Tang Taramathai de Far Hari Amarom da Imphal East Police District Commando na RPF PLA gi Suren Samum Josla Mapureba Angoba Kaisamthong Top Layak dagi Mio Asi Lupali Singh Humfu Humdoi ga loina na Masagi Mayum dagi Fare Hari Makata na Guru Mayum Sujata Devi Mapureba Jiteswar Sarma Nagamapa Singh Zubung Layak dagi Mio Asi Palace Gate Maya dagi Fare Hari Ngarang Tang Taranithoi da District Asigi Commando Kangbu Amana KCB Lamyan Bakumangi Lausangwam Anil Kumar Kawam Mio Ama Dakhel Makhalekai dagi Mio Asi Masagi Mayum dagi Fare Hana Police ki PRO na Khangalali Elangbom lekai lerang machada chay raduna leba yim ama ngasi ayu kariguma amata khangandara JCP season aduna thugai kiba thawong nupi mera marup ka samthong elangbom lekai lerang machana pen ba phungdokre marup ki mihut amana che na balera su leinari ba yim amabu karimata khangandana thugai ba haibasi achumanate thugai ba aduna aso apan yawram na bade karana daita pugani matungda asigwa thaba asi makhata na tawtuna ba apil tawri Hello, ani se kadai da dumini ti round re yang kana ani sigi kibam se yang kana da ba apai da sigi ro lekai na tai da lekai da kai yu bidai na ba da matang da di sigi tau ba thabak se halo hana lekai ya na ba pora pa lekai da thum information bi bi ga dam mi gi yum chido kwan se lekai da le ba yum je chido ka da lekai se da ne information bi bi ga dam lekai ga na kan da siga da bani Thamari Chumna Zathagadaba Myanmar Amadi Thai language Tamnanabagi basic course ama Imphal College Leba Interim Learning Center da Hokraina Post Director CS Joy Chandra Khangalali Manipuri mafam kya leriba stamp vendor sina revenue stamp non-judicial stamp na chingba masagi pipam thopa senfam dagi saruk chame hena iwan ba madi phongpham thopa sing miyam da ningthina phangandaba MSU gi special drive na thingnari masida mari leinaba department ki staff sina tumina laisinduna watho asida lautuna ba madi sarkar na sunna koina na sogotpagi khudam oina tumina laisile hiramasi matang da sarkar na tumina laisilabadi masidagi tholapa afafatagi daita sarkar na pugadabani hari Imphal Cycle Lambi gi Lamlong Bazar dagi Hekruma Khong Phau gi lambi asi athoba matamda semdrabadi lambi asi thingzin bagal oinana makhata ba khongjang kaya sangsilagani haina Diesel Auto Association Hekruma Khong gi mifam pangthokna warep laukre Krai Kon Samlekai Community Hall da pangthopa mifam aduda association gi president Lal Babuna lambi asi da chapada miyamna khudong chadaba kaya mayungnari athoba matamda lambi asi semdrabadi makhal makha kaya gi khongjang sangsingani masida thorokpa afafata gi daita Manipur sarkar na pugadabani haiki Outdoor tongiba mayam si kudong thiba musical chal mayam kudong thiba degi mayam si association mayam horoktra ngasi je sarkar dam tang ai je adna bi phamase phambani adu gai koina yam hena sarkar gi awaba kudong cha da baju dai koina hekta nampu apu wanti moini yingin birga masi thuna khara thuna sembi da ba akoi gi akoi da phawri ba wakhan akoi na pamjari badu sarkar na khamgi na bai na ngasi gi meeting asi pamta Jinkham Kabui Haukul da Tha Asigi Taramathoi ki Ayukta Haukul Manata Khundariba Singna Nung Tharakiba Thawong Zelenong Union Imphal Zone Penda Phungdorali Asigwa Thawdu Asi Matungda Amu Hana Thon Bidana Bamari Lenaba Singda Khangali Yaripo Universal College ki Maheroi Ama College Geta ki Faduna Pukhraga Nupi Oibigi Ijat Makhalaba Matung Mayum ki Thongal da Hundol Lami Haiba Thawdu Ta Chenaba Muhammad Taz Khan bu
फागतपगा लोइनना थौदो असिदा चेनबा मियोइसिबु थिगनबा होनबदा अचौबा थौदांग लौरिबा DGP थौबाल SP SDPO यारिपोक OC यारिपोकु JC ना थागतपा फुंदोरली लोइनना अथुबा मतमदा चार्ज थागतपिरकनी हाबगी थाजबा थमदे इपा फिल्म्स पुथोपा मणिपुरी डिजिटल फिल्म मौथोक पिरबी अमदी मौनहागी पाखंगी याफाथौनी थरम ngasi gyar pata leba komire lekol da pangthokre taromada film forum ge chairman L Surzakanta Sharma ipa film ge vice president S Lakpati amadi Slowland public school khongjom ge L Babulina tharungi maru oiba music wena sirya ke taromga mari lenana Dr Ambedkar award fanglaba S Sundarbu khudopo piduna ikai khomna bu ke Mauthok Pirabi film asi Joda Chandrasana Sam amadi Maunhagi Pakhangi Aibana Sobita Mongjamni film ani asigi director na OC Mera amadi producer na Rakesh Nauremni Manipur Human Rights Commission amuhana mathau tawhananaba Union Home Minister Rajnath BJP Manipur Pradesh ki President TS Chawna I Becherol thaduna taksankre miyoi bagi hak kananaba Human Rights Commission asi India ki state singda likhatuna mathau tawnari Manipur dadi commission ki chairman amadi member haptabana English ni taradagi mathau tawdana lali maram asina Narendra Modi na luchingba NDA sarkar gi nimit chamani gi program manungda Manipur Human Rights Commission asi amuhana mathau tawhananaba gi thabak yahon view haina cherol asida palli BJP ki General Secretary Organization Samurai Lapam Premananda Sarvana athuba matamda Imphal Jiribam lambi asi sembinaba Prime Minister Narendra Modi amadi BJP ki National President obitanatana Union Home Minister Oriba Rajnath Singh da takshinkre masida atopa highway asisu sembinaba wafam photki hairi June 12 tarahumde fawba national leaders in nominate tawba General Secretary Organization Singhi oiba convention yauba lakpada wafam asi pukhakibani haina Delhi da lediba Premanandana ISTV News ta phongdoraki punna tonga ba state singdagi General Secretary Organization ifugumari na saru yaduna Delhi da pangtopa convention aduda Manipuri matangda wangang na ba minute tara mga piki hari maduda Premananda Sarmana hauzik state asida issue yamna lay law and order mai ising ningthina phangdaba Shamsha Singh Praja Singh na thengnari adubu maroina lifeline oiriba highway asi sembinaba top priority da thambiu haina Prime Minister amadi Home Minister ki puning chingsinki loinana Manipur da su makhoi ani lakpinaba pukhatpa wafamda ayaba piraki haina pau asina makha tari Landam asi chahonga hona khunjaw le chawna lebak mara tabna panba ngamna ba inga gi thanal da pangthopa sanamahi cheng hombagi thorom first MR complex da leba lining tho sanamahi haing khongba tolom yumfam da pangthokre Sanamahi Temple Board na sindana pangthokba thorom asida board ki sanglakpa namoi tombana cheng hongba asina lebaki nuaya faba wata padaba ama oinabagi damak pangthokani phongdoraki Ini foto masih ke luar mereka, lain tujuh ni makai pun tak lehorega, karena cing tak lehorega. Anu nak kau ni nungai we ay kau pun dong, lekau ba, hamna ba ay terang, masih Allah ba. United Nations Human Rights Council ki kuntaruk shuba session da thangjam monorama gi maupa thangjam darendra na mahaki statement pikre English ani sumna mari gi July 10 gi numidang da Assam Rifles na thong ko khwairaga changlak laga mahaki mache pu jingtholaga on naiduna wangpong chathaki mahaki mache fa bala ko da nupi police awrakhide mathagi numita yumdagi kilometer 3 lom chalaga leba mafam amda numaina panba siba hakchang oina phangki thodo asidagi Manipur da miyam gi akan makhong jang sangsingki Manipur sarkar na inquiry commission ama linkaki adubu army na commission adubu singna bagaloina na commission ge report angasi fawba phangandri sangla bachahi tara asida aspana mahaki machibu rep torba matung hatpada January bising ak senduna karigidamak thamlibano habisi mahak khangde World Barwa Association ge special rapporteur na ek asibu buthana ballori firep asida council na susaru yabina ba bil tawki ngarang numidang Janims da hand grenade ama thamlamba adu Maoist Communist Party Manipur ge Red Guard ge team amanani haina Lubasi Secretary Publicity and Propaganda Nonglan Meite ge General amana fundorali bomadu pokhai halage haina plan tawkibanate maramdi bomadu pokhai na ba machak ama oiriba detonator hapkide hairi ISTV Network ki customer oiriba Kakching subdivision da laiba Thanauzam mamang lekai dagi Thanauzam kanhai ki cable da atopa cable network ki channel khara thajilali hari Kakching subdivision ki makhada line TV ba ISTV ki sinauji makamda aina haidab aiji haiba sini yam ta yengbi ade adu sumba kaya si Manipur ki mafam khudi makta loina laibiram gani aduna ai makya
नुंगाइदब क्या आसी महूत सिंजरगा ISTV की थांगदा मयांग फमदा अमदी ISTV बु सिंबिरिबा कक्सिंग सबजिंग की स्टाफ सिंगिंग फमदा मसिगुम थबक असी कस्टमर सिंगदा मतुंगदा तौबिगनु हायना कन्हायना ISTV न्यूज तफुंदरोली सेटो बॉक्स लौब मतमदसु ISTV की खुथांगदा लौखिबनी हौजिक ISTV की तोंगान प्रोग्राम सिंग थारकपगी मुहुत्ता अतोपा नेटवर्क की प्रोग्राम सिंग थारकपा असि पामदे चैनल सिंग असिसु मयेक यामना सिंगदे हायना पेनबो वाफम फुंदरोली कक्चिंग केंद्र की मनुंग चंबा पलेल मयाद लेबा कुराव पोपी खुलगी लम लौसिलगा सरकारना इंडस्ट्रियल स्टेट टिम्बर पार्क सेमगनबा जंगसिलापा खोंथांग यानिंगदबा फोंदोक्तुना लमदम असिगी मियामना वाकम मिफम चथग्रे मफम असिदा टिम्बर पार्क थंबा यारोय था असिगी तारा मरी फाउपी मनुंगदा मफम असी तथोलगनि हाइबसि चनबा यारोय सरकारगी खोंथांग असी खुदकता हंदोकदबनि हाइना फोंदोली Tang ta meri ji pun ni pan ma khai si bong ma nung nei sa chi ga dam ni nan noi na tan du ka ne na akwai yung sai yi gu bo na lai ram mai yung si bun moi na tan du ka ne na kai ang wa na lai yi ma phom si da adu ga moi na tan du ka ne na he da la ga nga ga tat la ga ayang si si doi tan du ne noi lai bang si na akwai bu si wa ya dong na akwai kai da bai dei no akwai lam lai ba si na ta do ba yung phom si dai lai na lai ba si na te no ma ki sa ta la sa ba ne akwai di adu akwai kai lai den akwai lai ba ma na biyo moi na tan he da akwai lai ba biyo Wainam Koireng Koba Jahi Nifurum Suraba Wayan Kuman Maya Lekaidagi SSB Oina Assam da Tapak Toba Myo Ema Tang Taragi Ayukta Mayumdagi Tokibadagi Mafam Khangdana Mangkre Hari Ma Food Manga Inchi Manga Rongwangi Masam Tedi Mahana Chakiba Matamda Jin Kongrao Amaseki T-shirt Higo Machu Amaset Ditki Kanagum Singna Mahapu Tengna Bidabadi Manang Napa Police Station Natragana Mobile number 9862712669 Natraga 8014410018 Tapau PBU Hari Node Osigi water supply ki fencing manakta ngasi numida onam pung mariga mini kuntrarom chapa duwaida drug henzina kapsil lubadagi miyo amasiri laikdaba miyo asi ukhul district tagi sirara khomkhul dagi Joseph Sirana koba ama oiramgani haina mafam duwaida leiramba miyo amara pungdorali asiba hangchang police na lokhalaga mokta thamkre National Highway Kuntra Taret Infal Jiribam Lambi Asi Mapung Fana Semna Nabahona Bada Center Amadi State Sakana Thausa Drabra Haina Chingna Dabangam De Haina Center for Organization Research and Education Koge Executive Director Dr. Emmanuel Jarzo Sang Baltina Thadropachiro Amana Kangalali Natubamatamda National Highway Asiki Fibam Fagana Bahona View Haina Mari Nevesingi Puning Chingsilali Housing Sanabagi Pau Masigi Sanabagi Pauda. Club Kuntragi Fencers and Yankai Serbia Adangasitagi Tarasaba Governors Cup State Level Fencing Championship Kumalapaki Indo Stadium the Hokre Manipur Fencing Association is in the Tasiki Tantara Trefa with Chatakataba Championship Asigi Hotopaki Tronda Sagoba Kendrogi MLA RK Imo Manipur Fencing Association President J. Kumar Tamilung Kendrogi MLA Zamenu Panay PWD Chief Engineer Lokendro Dronacharya Awadi El Bomcha Nataroma Pusing Oike Nasi Ahubunumita Club Kuntragi Nupamacha Fencers Chamu Yankai Mato Nipipacha Umbudra Mapana Mars Passat K Tonga category Ahum EP for Sabagi competition gate Nasi Ahubun Numike Pangtoki Bada Upa Kamga CS Jet Lina winner Oikre KHSC Common G RK Amit Sanana runners up PPL YDO Common Amadi KSSC Common G K Napoleon Amadi CS Robana Ahum Subat Takre Hana Tawagi UBI Bank Manata Leramba District Youth Affairs and Sports Office Tawang Sidagi DC Compress Manang the Labor Mini Secretary Ki South Block the Hongli Sports Committee Lenabasina Mapamasida Langnaba District Youth Affairs and Sports Officer Tawal District Ki I Purimasina Tatropachiro Amana Kangalari Baki Lamfel Sanakatil Namari Sebastia Level Junior Boys Volleyball Tournament Ki Mapu Oikre Lamding Educated Welfare Association Lewa Lamding Kumantem Lekana Sindra Mamang Tage Tang Kuntradagi Association Asigi Volleyball Ground the Chatarakiba Mari Sebastia Level Junior Boys Volleyball Tournament King Asi Arobanumiki Sanakibada Baki Lamfel Sanakatil na Lewa Lamding Bu set Ahum Suroda Mighty Bidino we know Ekibani we know about Timda Lupalising Taramanga runners of Tarabatim that Lupalising Tara Piki Manipur Amateur Kho Association Gimi Makada SCEA SGO Hirong Sinuna Tasiki Tantara Mangadagi Kotaramapan Fauba Hiro Playground da Kotaresuba Manipur State Sub Junior Amadi
कुंथ्रानिपान सुबह मणिपुर स्टेट खो खो चैंपियनशिप पांथोलगनी हाइरी सरुक यागदब टीम सिंगना था असिगी तांग 13 ऑर्गेनाइजिंग सेक्रेटरी दा रिपोर्ट तौरनबा खंगलली All Manipur Football Association की मियम मखादा तोंगान डिस्ट्रिक्ट सिंगे इंटर क्लब प्लेयर ट्रांसफर अप्लाई तौख्रबा इम्फाल ईस्ट डिस्ट्रिक्ट फुटबॉल एसोसिएशन की ngasi तरुंगनी चंबा नुमिता सानरोय 13 अप्लाई तौख्रे हौजु फावदा पुना सानरोय 9 अप्लाई तौरख्रे All Manipur Football Association की मियम मखादा तोंगान डिस्ट्रिक्ट सिंगे इंटर क्लब प्लेयर ट्रांसफर अप्लाई तौख्रबा इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन की ngasi सानरोय 13 अप्लाई तौरख्रे PFA Pharmacist Football Association amadi YDC ahanba NBCA Cup की क्वार्टर फाइनल चंख्रे नंबुल Blink Cultural Association Tagyal Khongban Maning Lekai na Sinduna Association asigi ground chathariba ahanba NBCA Cup की ngasi sanakiba Group C gi league match da PFA Pharmacist Football Association na Langol View gu goal ahum amada mai thiba piki atopa Group D gi league match amada YDC Potsangwam khunong na Musa Lamfelbu goal taruk amada mai thiba piduna quarter final changre थासी तांगतरा मंगागे नुथुलपुंग अनि ताबदा हिरोहितो अमदे OCFC लमसांगा अहानबा क्वार्टर फाइनल सानलगनी अनिसुबा क्वार्टर फाइनल मैच दा येट फिजिक ललांबुंग अमदे YDC पोसमंग फुनुवा सानलगनी ngasigi ba ingasagi pau pizari ICAR lamfel patagi phangba pau metung ina ngasi khwaidagi saba si degree Celsius kuntragani thoini khwaidagi ingbana degree Celsius kuma thoi dasming manga nungsita yawa isingmal gi changna ayikta chada umbutrani thoi nungthildana chada umfu manga ni nongjugi changna millimeter sunyani beslabdamaro ba pamukana pizari Asian Development Bank की संथंग मखादा थवालदगी कासों खुलेन तुकुलदगी बिष्णुपुर लंबी सेमना नवा चीफ मिनिस्टर ना ये रिपोर्ट में केटेलदगी फ्लैग ऑफ तौक्रे IRB नुपी पर्सनल चमंगा का हुफुनिपान ट्रेनिंग लोरे खुनागी मायुक्ता लेबसिंग मायुक नवदा नुपी सिक्योरिटी पर्सनल सिंगना चाउन मतेंग ओइरि हाइना डिप्टी चीफ मिनिस्टर ना फुंदोक्रे अमदे दनमंजुरी कम्युनिटी कॉलेज एजुकेशन मिनिस्टर M ओकेंद्र नंगसी हांगदोक्रे ngasi ISTV ni pizza pa umata su sinjari ni tabribu su kana kurumjani